Limited anigi marakta Infosys Springboard implement taunaba memorandum of understanding gi khujek pinakre. Manipur lenga ki lairiba department singi gari sing electric vehicle na mahut sinna bohonarakani haina Manipur ki Chief Minister N. Biren phongdokre. Ngarang numidang low suraga yumda khong halakpa miyoi ahum gari na thamlambadagi lekidre chenaba driver amadi gari halatpa ngomkre. Langgolbu Sadar Hills onthoknaba honarakliba ase kudakta lepu natrabadi Kanglup ki irang lakpa yai haina chekinwa tinakli. Amadi Khangabokta laiba District Hospital gi maning local dai yainaba paiduna thamba law sangam amagi khoibe haukiba ahinda masak khangdaba sina mai thadokmani. Krimjare Dayapati Senjam na hojik numidangi PONYTV Prime Time News pijare. Lainga ki Education Department amadi Infosys Limited anigi marakta Infosys Springboard implement taunaba Memorandum of Understanding MOU ama Manipur ki Chief Minister N. Biren gi mamangda mahaki Secretary ta khujek pinakre. MOU khujek pinaba aduda Education Minister T. Basanta amade MLA Sapam Kunjakeswar su saruk yakhe. MOU adu Education S Commissioner Gyan Prakash, Education S Director L. Nandakumar, Infosys Limited ki Head of Corporate Affairs Santosh Anantapura, Senior Vice President Hirumala Arohi ki marakta taunakibane. MOU asi Corporate Social Responsibility Scheme gi makhada teaching learning activities amade hena faba teaching gi khudong chaba sing mahairoi sing da pinaba pandamdani haide. Program asi National Education Policy 2020 gi saruk ama oina oza amasung mahairoi sing gi damaktani haide. Chief Minister National Education Policy gi maru oiba sing gi matangna palladuna policy asi Manipur da chatnare amadi mapung fana chalaina bohanaragani haide. State education system asi hena chakatpa project amadi program kaya administration na paikatpa hore haidi amade star education amasung school fagathansi mission gi matang da so sandokna takhe. Mahang school fagathansi mission asi assembly constituencies humfu gi manung da school amamam da paikatle amade pune school humfu sure haike. Education, any national education policy under the Honorable Prime Minister Modi, that is fantastic, and we have already adopted it. But for full implementation and the successful implementation, we need support from like you. So I am very, very grateful today for opening and for launching this kind of new venture. I think it is the first of its kind in India. Manipur lenga ki lairiba department singi gari sing electric vehicle na mod sinna na bohonaragani haina Manipur ki Chief Minister N. Biren phongdokre. Wafa masinga si konung mamangda leba City Convention Center da electric vehicles charging infrastructure and renewable hybrid energy in Northeast haiba hiramda numit ni chumna chathagadaba awareness cum workshop program hodopagi thoramda Chief Minister N. Biren phongdokibane. Thoram aduda lenga ki Transport Minister Khasim Basum MLA Karam Shyam susar yakhe. Chief Minister na hai petrol diesel sizinaba gari sing asidagi electric vehicle na mod sinanaba honabada lengak asinasu mideng changani. Parking fee yauna electric vehicle thawbasingda khudong chaba pinaba honagani. Electric vehicle asina mahusagi khal kahendana thamba air pollution nil khongbagi makol sing hantahanbada mateng oigani. Mapan lamdagi thaw pusilakpada lambi thongi khudong chadaba yarakpada Manipurda thaw phangdaba miyamda awaba mayoknaba dusu electric vehicle sizinarabadi madu thoklaroi. Ngasidi malem gi oinasu ing asagi khalda asuki matik khudong thiringai oinakle Manipurda October November da inglami adubu ngaside kalengum leide masi afabu khudam nate hayeng kadi thokani haiba tamba ngamdre tongan tongana malem gi mafam kaya da chaktaduna leiramba sa uchek sing paktakna na sirakle masi miyoibana masa masagi da khanbagi dagini haike. Mahangna hai Prime Minister nasu electric vehicle singda ahenba miteng thamba leide electric vehicle puthokliba singda lenga ki maikei dagi mateng pangna ba thorang su paikhatle haike. Motor vehicle tax at the time of registration of newly purchased EVs. Seems a quite long talk about 30% tax wet over Honorable Minister Kashim the High electric vehicles in say parking fee locally, free the Khan say, Khara.
and a greater awareness through such workshop and the collaboration with CSIIR will further help in accelerating the adoption of electric vehicles in the state and Ngarang numidang pung 10 rom tarakpada lau suraga yumda khong halakpa mioi ahum masak khangdaba gari na thomlambadagi lekhidre thaudok ase ngarang Imphal Urkhul lambigi khurai thongam lekai na thokibani haide gari aduna mioi sing adu thomlaga chelaga puraba matung khurai chai thabi leirak mapada sina fongbani haide lekhidraba mioi sing adu konsam ingocha sing chai nifuga manga apokpa lekhidraba ke ibotombe Kharibam Nauba Chahi Kuntraga Mathoi Apokpa Lekhidraba KS Lemba Khetrimayum Suras Chahi Kuntaru Apokpa Lekhidraba KS Hai Soma Kawe Makoi Ahum Mag Khurai Nandabem Lekai Dagini Haide Masiga Mari Lainana Khurai Nandabem Lekai Gi Social Standard Club Da Club Asigi Miyoi Sing Maira Paibi Sing Na Mifam Ama Phangkre Amade Pung Kunmari Gi Manungda Thodok Asida January Ba Miyoi Sing Amadi Gari Adu Putho U Natrabade Akan Ba Khongjang Changsilagani Haina Cheksin Wa Thamkre Amaromda Thaudok asigi matangda Porompat Police na case ama lokhatuna thigatpada Thaudok thofom manakta leiba CCTV camera singi footage yengsinduna January ba gari aduga loinana gari adubu thawrakiba driver fagatpa ngomkhre Thaudok aduda January ba gari adugi registration number UP32DN2031 aduga driver adugi mamingna S Sopai chahi kuntragatare apokpa WS Ningon Urkhul District ke Tuinem dagin haide January ba gari adu ayang paligi mafam da leiba workshop amada masak khangdana ba sidok pa horamle haina police ke pau amna haide Langol bu Sadar Hills District Demand Committee na Sadar Hills onthok na ba honorak liba ase khudak telepu madu natrabade kanglup ki irang lakpa yai haina United Club of Langol na Jackson wa thamnakle 91 Maitai Langol Sadar Hills ta chanba yare haidana ngase United Club of Langol na sinuna Langol gi praja miyam ga khusam naduna Langol type 3 da wakat reform ama pangtokke wakat reform aduda established boundary commission to demarcate Kangpokpi district stop land encroachment clarify between Kangpokpi and so-called Sadar Hills haina thapa pleka to sizna ke 91 Maitai Langol Sadar Hills ta chanba sungya yaroi haiba kholau kaya sulauke Thauram aduka mari leinana United Club Maitai Langol gi convener Samom Drubana Hai athubada lengang na boundary commission lingduna Hauzik Sadar Hills District Demand Committee na Langol bu Sadar Hills area chingfom thoi haina claim tawriba se athubada nakai senghalu madu natrabade kanglup ki irang lakloi haingai leite Imphal West District ki Uripok Assembly Constituency gi manungda leiriba Maherol dagi maitai singna khunda leita ba laifam len kaya ga sagonaduna lakliba mafam amane athubada Imphal West ki lamgi ngakai demarcation sarkar asina maru oiba chief minister da tawbiyo hanadagi Imphal West oiduna laklaba mafam ase atopa district amata da punba ngamloi Sadar Hills Demand Committee na su makoi gi khongjang adu athubada handu haina mahangna phongdokhe 91 Maitai Langol Sadar Hills ta 91 Maitai Langol Sadar Hills ta 91 Maitai Langol Sadar Hills ta United Club of Langol gi maige dagi thamjari Manipur government na thairiba miyeng se sangbiraga agoi Sadar Hills District Demand Committee gi maige dagi thamniba wafam ase masi accept tawbiganu aduga Imphal West ta leiriba Langol gi area ase adumak agoi Imphal West ta leigadabani adu Sadar Hills ki demand ase agoi condemn tawi Thaubal District ke manung chanba khangabok ta leiba District Hospital gi maning local da yainana ba paiduna thamba lau sangam amagi faubai haukiba ahingda masak khangdaba singna mai thadok piram le haide angan ba ayukta miyamna thengnarakpani haide hiram asigi matangda Thaubal Police na case ama lokhatuna thijinba hokre haide mai thadok piram laba lau adu khangabok awang leikai dege moirang them Nabachandra Singh apokpa lekhidraba M amubana loksal oina ubani haide Kanana karigidamak phaubai adu mai tharam libano haiba khangba ngamdri haide Moirang them Nabachandra gi loinabi binana phongdorakpada migi dagi lokshal uraga yamna wana sujabane lau khawbada su mi neknaba paisa leitabadagi mathantana tapna khawjaraga hayeng yainaba haiduna pairaga thamlambane numit tarakpa matam fauba sangdana leirambane asuk yamna tamthina mai thabirambasi kari nungaitaba leibagino hairaduna mara leibasing thidoktuna cherakpiu haike
ꯑꯗ ꯑꯩꯗ ꯈꯣꯡꯅ ꯅꯥꯕꯗꯤꯒ ꯆꯨꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯏꯟꯊꯥꯐꯝ ꯃꯆꯦꯠ ꯑꯃ ꯁꯦꯝꯃꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯦꯟꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯣꯏ ꯑꯁꯤ ꯇꯦꯟꯊꯣꯛꯀꯅꯨ ꯇꯦꯟꯊꯣꯛꯑꯒꯗꯤ ꯅꯣꯏ ꯂꯧ ꯎꯕ ꯉꯝꯃꯣꯏ ꯂꯒꯂꯤ ꯃꯆꯦꯠ ꯆꯠꯁꯟꯒꯅꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯗꯦ ꯑꯩ ꯊꯑꯣꯏꯅ ꯆꯨꯝꯅ ꯉꯥꯡꯉꯤ ꯃꯥꯜꯂꯦ ꯈꯜꯂꯤ ꯂꯧꯁꯨ ꯑꯁꯤꯒꯤ ꯂꯧꯐꯝꯁꯤꯗ ꯃꯣꯏꯅ ꯏꯟꯊꯥꯐꯝ ꯁꯦꯝꯖꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯅ ꯄꯩꯔꯒ ꯊꯝꯃꯤ ꯉꯔꯥꯡꯒꯤ ꯁꯟꯍꯥ ꯑꯣꯏꯔꯝꯕ ꯑꯩ ꯑꯁꯤꯗ ꯇꯨꯝꯃꯒ ꯕꯣꯔꯥ ꯊꯥꯡꯂꯒ ꯂꯩꯕ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯁꯤꯒꯤ ꯆꯦꯁꯤꯡꯅ ꯋꯥꯅ ꯁꯨꯖꯕ ꯂꯧꯐꯝꯁꯤ ꯍꯌꯦꯡ ꯌꯩꯒꯗꯧꯕꯅꯦꯅ ꯂꯩꯖꯔꯒ ꯉꯁꯤ ꯑꯌꯨꯛꯇ ꯃꯩ ꯆꯥꯛꯂꯒ ꯂꯩꯔꯝꯕ ꯍꯥꯏꯕꯁꯤ ꯁꯨꯝ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯁꯤꯃꯥꯏꯅ ꯇꯧꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯁꯥꯅ ꯆꯠꯀꯗꯕ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯂꯩꯄꯥꯛ ꯃꯌꯥꯝꯅ ꯂꯩꯉꯥꯛꯅ ꯀꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒ ꯃꯥ ꯂꯩꯕ ꯃꯤꯁꯤꯡꯗꯨ ꯐꯥꯕꯤꯗꯨꯅ ꯗꯟꯗꯤ ꯐꯪꯍꯟꯕ ꯃꯈꯣꯏꯅ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯊꯣꯛꯇꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯂꯩꯄꯥꯛ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯂꯧꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕ ꯈꯥꯡꯉꯕꯣꯛ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯦꯝꯕꯔ ꯀꯦꯁ ꯔꯥꯖꯃꯣꯍꯟꯅ ꯍꯥꯏꯈꯤꯕꯗ ꯂꯧꯁꯥꯟ ꯎꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯨꯖꯔꯤꯕ ꯂꯧꯐꯝꯅꯤ ꯈꯥꯎꯔꯕ ꯃꯇꯨꯡ ꯂꯧ ꯌꯩꯅꯕ ꯂꯩꯔꯤꯉꯩꯗ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥꯅ ꯆꯠꯀꯗꯕ ꯁꯥꯖꯠ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ ꯃꯉꯥ ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:02 ꯃꯈꯥꯏꯔꯣꯝ ꯇꯥꯕꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ MVCP KLP ꯃꯦꯟ ꯒꯦꯠꯇ ꯑꯆꯠ ꯑꯋꯣꯡ ꯆꯦꯛ ꯇꯧꯕꯗ ꯁꯦꯝꯗꯣꯛꯂꯕ ꯒꯥꯔꯤꯒꯤ ꯊꯥꯎ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯄꯨꯔꯝꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 मुक्के ब्राउन सुगर अमदी WY टैबलेट फारे सापोन केफ 94 अमदी बोतल मचा अमदा ब्राउन सुगर किलो अमगा ग्राम 463 अमदी WY टैबलेट ग्राम 413 अदुबु पुरक्पा ग्रे मचुगी मारुति इकोवेन अदुगी रजिस्ट्रेशन नंबर MN01 AK1678 नि अदुगा गाड़ी अदुबु थौरक्पा ड्राइवर अदुगी ममिंगना काइचुंगनुंग चाही 19 अपोक्पगे मिंग जामतिनथांग फाइलेन चुरचानपुर दगिनी मंगोंदगी सेन ओइना लुपा लिसिंग 15,950 अमदी मोबाइल फोन अमसु फागतखे ड्रग्सिंग अदु मोरेदगी चुरचानपुर तमना पुनब होनरमनि हाइदे फारबा मियोय अमदी पोलम सिंह मोरे पुलिस स्टेशन असिनखरे नार्कोटिक्स एंड अफेयर्स ऑफ बोर्ड के कांगबु अमना ngarang numit yung mamatong pung amaga minit ni fuga mga rom tet pamatamda Thobal district Khamson lambi ge Yaripo khoiromda chat awong check tawbada miyoy ani brown sugar kilo ama khara henba galoina na fare faraba miyoy sing adudi Kumunom village Horton Wi-Fi village Kangpopi district tage thangniyo Wi-Fi chahi kuntraga mga apokpa Ginian Wi-Fi amade Nomaizing Tampak Hawkhong village tage Lenpu Wi-Fi chahi kuntraga mga apokpa Mangniyo Suntag Makoy ani na thawrakpa amuba machugi number thadaba Kenbo bike 125i amadi mobile phone ani su fagat ke na police station na case ama lakhatuna makoy ani bo makhatana numit 8 ni demand doktor haidi ngasi Jiribam district ke Babuparada laiba irabot mitamgi manakta Manipur government na athuba matamda yelhaumi maitai mitaibo ST list chalhan number recommendation thabiyu amadi ST status Demand is the most important agenda of indigenous Maitai Mitai Gi Matangda Scheduled Tribe Demand Committee Manipur Jiribam branch sinuna miyam gi eba wakan from Pamkre wakan mi from aduda ACDCM headquarter gi finance secretary Khagopam Kundar assistant organizing secretary Khumukcham Ronex Khabasu Sargya ke Safe Yelhomi Safe Manipur our land is our identity respect democratic approach haina thaba placard sing paiduna wakan from Pamkre wakan mi from aduda Sargya khiba ACDCM Jiribam branch ki advisor Hamom Dhoni Maitai Hai Scheduled Tribe Demand asi Jiribam da lairiba praja pumnamakna sawatle makhatana su Jiribam district ke maikaidagi angam mateng pangjage ngalingai matamdagi SC demand asi aikhoi chingmi ngaktani chingdagi haurakpani kona chingtam khaidokna khibana maram asina aikhoi pumnamak tribe ni haibasini Scheduled Tribe Demand Committee Mayai Loisang Khal Dagi Committee ki Maru Oiba Itilinaw Singri Pamda Singri Raptuna Ngasisi Bigiri Lamdam Sida Agadi Bawopara Ogulamdam Sida Scheduled Tribe Demand Committee ki Wakat Mi Pamama Hamjaraga Asi Aikoina Pangthok Kariba Tholam Masina Giri Wamdal Leriba Giri Lamdam ki Praja Ahalaman Silinaw Maru Mapang Mai Bisi Jal Umnamatna Hairiba Demand Sida Mapung Phana Sogatli Haibasi Mayik Singna Miya Mamanga Dege Adana Makha Tarakadasu अकोइना अंगम थाकता माइकैदगी ओइदो हेंदोकपा मतें पांगेगी हाइबो वाफमसी matang sta break amolomina se Kasha Ventures Private Limited Sky Fancy presents
Northeast Aerosports Hot Air Balloons and Paramotors Fiesta 2023. India's first Aerosports and Hot Air Balloons Fiesta will be held in Manipur. This event will feature skydiving show, paramotoring, hot air balloons, cultural shows, food and fun fair, fashion event, experience rock concert to another height, and a lot of other exciting events. Come and experience the once-in-a-lifetime experience. Explore the hidden gem of nature, Loktak. Experience the ultimate sky high at Fiesta 2023, Manipur. Break matungda mayam taram actually makada pau pizare jail da leiriba bandi singna makhoi da piriba maral asi pendrabasu high court ta appeal chatpa yagane madugi da mag MSL SA dagi paisa amate tingdana ukil nekpa yagani haina judge salam imochana phongdokre wafa masinga se hak hamara bi to he @75 kamari leinana Manipur State Legal Service Authority na sinduna all ambulance leiba Manipur Central Jail ke inmates se nomagi eba legal awareness program ka mari leinana first track special court number 1 gi judge salam imochana phongdokhibane awareness program adu the special court NDNPS Manipur gi judge KH Ajay superintendent Manipur Central Jail Sarokhaibam Bajrika amade senior advocate kayana sargyakhe Thauram aduga mari leinana salam imochana makhatana inmate sing da hai nisana lupse laklaba naha sing da pirak liba nisa gi safu asidage kalhauda bayade isana pamdana natraga khangdana asiguma case kayada cheneruraba maraldi thoina leitaba miyoi sing yaurabadi madugi damak wakatnaba legal aid clinic hangli maral bu leiramdrabadi soidana court na tabigani nisaga mari leinaba miyoi khudimangna aina thabaktu tawdringaida kari oirakpa yai haina Hana Kantagadabane, Nisa Sizinabasing Natraga, Madubu Putok Pusen Tauriba, Muyosina, Tabak Adu Patre Toklage Haina, Jab Yuna Leptriva forward Hadopa Tingna Day. Miyoi Bana Sel Kaki Kanduna, Drug Lalon Bakaya Asi, Tingna Balogi Akan Machirak Leda Banina, Maduda Jenabasing, Jelda Tamba Haibasi, Tofom Tokpane, Maram Aduna Inmet Singna, Sena Wakalna Intaba, Santi Labangam Day, Lejava Karana Pentoktuna, Amukhana Asigumba Fatraba Tabak as a Yobiganu Handafunoke. Mahang na makataraduna hai inmate sing asina yamna ka hena mara leitana jail da thambide haiba pendrabadi hena wangba court high court chatuna wakat pasu yagani madugi damak MSL SA na paisa tingna ukil pigani district khuding da su district and session judge dagi ukil nekpa yagani maru oina nupi singi damak ta dilem na soidana maki ukil piu haiba order su lei haina phongdokhe inmate sing amadi judge ka wahang pahang tawnaduna thauram adu mai pakna pangthokhe program state da lady but no piecing sina like the exigi matang state da khangning ba kaya ama khangnana ba koina hangak ba question maya ma do koina tatna khotna madu sugaina makoida khanganna ba koina tawi loina na makoida legal services authority ki makha state da free legal service pinana ba karamaina free legal services moi lobu yagani kanadagi lobu yagani kadaidagi lobu yagani haidiba madugi procedure mayam dusu sugaina koina moina makoida koina takbagi yamna khudong saba ama oina tawi Nursing Council of India na mathau ningthina tawbe India gi manungda leiba nurse khanduna award pibada India gi nurse yankhai go humdoi khanbada Manipur gi ahum yawgi manungda Health and Wellness Center Fuwala da Community Health Officer oina thabak tawribi G Helena su award fangbada harawa fongdokpu oina taram opagi thauram ama Fuwala da pangthokre thauram oda Fuwala GP gi ward number 4 gi member Kate Apabi amadi member ward number 6 W Hemabaji loinana
retired OC KSIS Binoy President member in Surya K. Thauram aduda National Florence Nightingale Award fanglabi T Helena na haikibada English ngani taraga mapandagi ngasi fawada fubala amadi sunusifai khun ani sigi miyam yaifana ba matam chupada honajaba amadi lamdam sigi miyam na mabu mapung fana mateng pangbiba loinana maga thabak tongmina ba staff singna mapung fana support tawibadagi award asi fangbani haike. Nurses Florence Nightingale Award, President of India Pusin Nabiba Award 2021 adu Pangbanam Zare, Masi Punamak Asi, Lambda Masila Lebi, Miyam Punamak Asili Mapanani, Miyam Punamakna, Mating Pangbiram Draba, Support Tabiram Draba, Asim Ikai Kunabiraba, Award Ase, and on the Pusin Nabiram Loy, Adubu, Eham Tamoisi in the Dozeni Bakaraka, Aduidamak. Mayam lain syakam biduna award asi bibirapani matung dasu ehakna sedagi hena mayam siapa tahu mamba katokpa unamat tauhiki. Manipur miyam da maru aina kana laijadraba ahan singda ana layeng khudong chaba mapung fana phangjadraba mafam singda ana layeng gi maramda khangminana ba paikhalakpa thabak thoram singi manung chana ngasisu RIMS ki Community Medicine Department asigi intern doctor sing amadi PGTS singna health program gi saruk ama oina ngase health talk cum awareness program gi thoram ama Imphal West District ki Langol Ningthau Lekai de leiba Langol Old Age Home Day Care and Rehabilitation Center pangthokre RIMS की Community Medicine Department की HOD ओइबगी मथक्ता RIMS की दिन academic शो ओरिबा ब्रोजेन सिंह अकोइजम की मीटिंग मखादा पांगथोकिबा health talk cum awareness program असे health educator ओरिबा M Mega Chandra मैतेना लुचिंगना पांगथोखे Department असे की PGTS सिंहना intern सिंह अदु गाइड तोखिबगा लोइना ngasi की health talk अमदे awareness program की topic सिंह अदुदे diabetes के मरमदा intern सिंहना संदोकना वांगाखे हाइबे awareness असिदा सरुग याखिबा सिंहदा health checkup सु तौबगा लोइना हिदाक लांगथक सिंह सु लेमना पिरमखे Kunsuba Juri Imam Maira Baibi Apun Balub Jimpal Mapo Kumon Thoram Ngase Juri Bambau Prada Leiba Jimpal Officer Pangthokre Ngasigi Thoram Aduda General Education Officer Thaudam Amurasi Debi Jimpal gi President A Asangbe Jimpal gi Advisor B Sarat Sharma Paripuri Athau Banding Singh Lup ki Chairman S Lalmane Juri Development Organization gi President N Sadananda Nasr Yake Thauram ga mari leinana General Education Officer Thaudam Amurasi na hai Lairik Laishu gi mangal leitraba lamdam de chakhot pangamloi maram asina jiri bamda leiriba miyam na tungi yumbi oigadaba mahairoi singbu lairik haihanaba hotnabada mating pangbiyo loinana maira paibi haibasi nupi pumnamakne nupi pumnamakna mama ama oina maira paibi gi thaudang lobiyo haina phongdokhe lamdam sigi lol mayek Nat Lining Laishon Amadi Maite Furupu Yokatnaba Hotnabada Achoba Thaudang Lauram Kiba Miyam gi Luching Purel Oza Akaba Haina Miyam na Khangnaba Chingsubam Akaba ge Humfutara Nipan Lak Suba Mapokumon Thoram Pangthokre Thauram aduga mari leinana laikhidraba Luchingba asina Hawuk lamba Manipur gi ihan hanba Maite Meye Yauna Lol Ahumda Nungti gi Nungtil da Fongba Pauche Pandam gi Mapan Lak Suba Mapokumon Thoram Su Pangthokhe Sagol ban waheng bam lekai de leiba pandam pauche gi loishang da pangthokiba thauram adu da saru yakiba singna laikhidraba oja chingsubam akaba gi saktam da hai lei katunai kai khumna butke amadi pandam pauche gi maitei thapan lon english ani kulhumdoi shu release tawke thauram adu da pandam pauche gi editorial board ke member namojam tomba maisnam buda amadi moirang them naw khombana chingba saru yake thauram adu da milan gi former president oibita natana Pandam Pauche gi managing editor gi thau puriba M naw khombana ngasi chanariba maitai mek asibu yokatnaba hotnabada luchingba asina loramba thaudang ngasi gi mirol na kawfom thokte haina singthake mahangna makha taraduna oza ase kumja inglising amaga chamapan futara mapan da lingkhat kiba maitai nation front amade kumja inglising ani somna ahum da safong kiba milan gi founder president oibiram mamisakne luchingba asigi makhada maitai meki achoba ihau sagatuna ngasidi MA gi thakta tamliba mayek ase kumja inglising ani somna taruk class 1 dagi tam hawrakibane loan amadi mayek yokhanaba honabata natana puwari ga sagonaduna laklaba chingmi tamigi kumaising maru oina Mera Chauren Hauba Amadi Mera Hau Chongbana Chingba Thauram Singh Pak Sana Pangthoknaba Angamba Thakta Honaramke Mahangna Hinglingai Matamda Chingtamgi Mari Hena Chechindanaba Honaramke Mahangna Hai Ngasi Mak Wakchingi Kulhumdoi Panbada Pak Chauna Pangthoknariba Puya Mai Thaba Thauram Asimaksu Luchingba Asina Ihan Hanbo Oina Mongba Hanbagi Umangda Lon Haudoklamkibani Haike Malengi Mafam Kayada Pangthoknabago
District Vector Borne Disease Control Program Thobal na susinduna World Malaria Day 2022 ki thauram ngasi Thobal wang matabada leiba CMO Complex ke NHM Hall da pangtokre CMO Thobal Dr. Y Nokul Singh DMO Thobal Dr. L Lalit Kumar Singh DFWO Thobal Dr. KSS Memcha Devi Amade Khongjom Pestigi MO in charge Dr. T Samananda Singh na athoiba mithung sing oina saryak Malem punbana kinariba malaria gi laina asagi ngauthokna ba honabada aikoi khudingmak saruk yaduna malaria elimination program asi mai pakanse amade English ngani kuntra fawbada thamliba elimination target ase mapung fahan si haina wangang lekyan phongdokhe loinena masagi mathau ningthina tawriba department asigi staff singda khudol singsu tamkhe ngarang impulse NGOs Network Silong Amadi State Partner New Life Foundation Manipur ga kusam naraga nongmagi oiba district level human trafficking gi khana nainabagi thauram ama Al Mani Memorial Training Hall thamna popi da pangthokre thauram adu the resource person oina Mr. Rajen Khanghanba officer in charge Moirang Police Station a role of police to combat human trafficking gi matangda amade Kaisam Pradeep Kumar ex-member Manipur Commission for Protection of Child Rights na modus operandi and preventive measures of human trafficking in Manipur haiba asida wangang ke thauram adu da Dr. Lamabam Pisak Singh Secretary New Life Foundation Manipur na program asigi nungi wahantok piduna mahangna haike mi lalonbagi thabak nongmagi ising ichagum hengalakle Manipur se haujikti yam kana source transit amadi destination state ama oire nupi angang naha khaidina puthokhiba pusilakpa amadi atopa mapalebakta punana ba mafumsu oire maram asina laingang war on drugs School Jatsi campaign Luna na Laysay Education for All campaign tathabagom lisang sina tataduna lakliba mi lalon bagi unlawful activities mayam asige mayokta laingak amadi miyam puna changsin mathau oire haina thamke thauram asida Bisnupur district ke tongan ba khangat laba miyo yangkai mungna saruyakhe ngasi ayuk angan bada Nepal da akanba yuhar habadagi miyo teruk laikhidre amade amang ata kaya thokre Magnitude taruk dasmik taruk kan hakiba yuhana maram oiraga Doti district ta yum ningkai raktuna nanbadagi miyoi taruk asi laikidabane yuhar asigi haurakfam na Pilibit tagi kilometer jam ga yangkai nipan chatlaga laiba awang nongpok thangbaromdagi ni amade masigi sahum ase India gi mafam ayambadasu fangkhe adubu yuhar asina maram oiraga asi ana amade amang ata thokpagi paudi leite Justice Dhananjoy Y Chandrachut ngasi President Draupadi Murmu gi mamangda Rashtrapati Bhavanda India gi yangkai suba Chief Justice oina wasak laukre mahangna wasak hek lawba loiraba matong paumi singda phongdorakpada micham gi seba tawba haibase mahaki khwaidagi pamjaba amadi maru oina khanjai loinena registry amasung judicial gi thabakta hena khumang chawsin hangani haina thajaba pikhe ngasi dagi hauduna English ngani kunmari gi November gi tang tara fauba jahi ani chupna Supreme Court ki makok oina thau pugadoriba Justice Chandrachutna Makha taraduna wahaina natana mahangna tarokpa thabaksina utkani haina phongdokhe Jammu and Kashmir gi Srinagar da pangthokiba kuntra kamathoi shuba Senior Nation Wushu Championship da KG Nifuga Nipan gi kanglupta gold medal phanglakraba Thanga Kendra dagi manungda leiba Moirang Khunau dagi Moirang Them Somchan bu oktuna puning thogatpagi thoram amanga se Moirang Khunau da pangthokre Seva Club MYVDO Club amadi Seva Club loinana nganu leima makha maira paibina puna senduna opagi thoram aduda kha thinungai gi JP member o ibujau amade Moirang Khunau GP gi pradhan M Dhaneshwar loinana Wusu gi coach M Prem Kumar amari Dr Norendro Bisnupur district Wusu gi advisor na president member oina sarugakhe thoram aduda Wusu gi coach oriba M Prem Kumar na hojagi matamda afaba sanaroi amana fangliba mingchat amade medal fanglaba sanaroi singna pidaba kana bakaya ase ngasi mai paklaba Samson khakta natana naha kaya na fangna ba hona ba mathau tare aduna haurak liba sanaroi kaya na thawai yauna hona si haiki amade malem gi thakta sanaduna mingchat prakna ba wafam tamke Dr Norendra na Wusu masana ase aikoi ge yamna chanaba masana amani aduna hena pukning changlabadi makhata na ahen ba mana amadi mingchat fangba ngamgani haike gold medalist Somchan na su mabu tambiri ba ojage ningba thungna na ba leijabi thaduna hona gani haina miyamna thajaba thamke Moirang Them Somchan M Modu amadi Pramodini anigi macha mangagi manungda mari suba machani ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯡꯀꯛ ꯑꯃꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯥꯅꯔꯦ ꯃꯔꯝꯗꯤ ꯅꯣꯡ ꯀꯥꯡꯗꯅ ꯗ꯭ꯔꯒꯀꯤ ꯁꯄ꯭ꯂꯥꯏꯁꯦ ꯗ꯭ꯔꯒ ꯆꯥꯔ ꯑꯣꯚꯔꯗꯣꯁꯇ ꯂꯩꯔꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯁꯤꯔꯝꯂꯦ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯒ ꯂꯧꯔꯝꯂꯦ ꯅꯠꯇ꯭ꯔꯒ ꯐꯥꯔꯦ ꯄꯨꯜꯂꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ
करीब मतौ तंबदा पत्तब थबुक चखिनब फुरुक नेब कुचे एखोइ मेतै मचा सिंग सिंग को लंगाइ तेकी हौना यामना पोटेंशियल होइबा एखोइ द टोक टोक गुन खा याउरिबा अतुना ने को करीब मथब मतौ तो मेतै मचा ने हाना मांगिन तार जे कैनोदा एखोइ की फुरुक याम छाती ब फुरुक नेब अरोय बदा मरे पावन पिजरे लेंगा की एजुकेशन डिपार्टमेंट अमदी इन्फोसिस लिमिटेड अनि के मरक्ता इन्फोसिस स्प्रिंग बोर्ड इंप्लीमेंट तौना बा मेमोरेंडम ऑफ अंडरस्टैंडिंग इफेक्ट नखरे मणिपुर लेंगा की लेरिबा डिपार्टमेंट सिंगी गाड़ी सिंग इलेक्ट्रिक वेहिकल नमोद सिनना बहनरगनि हाइना मणिपुर की चीफ मिनिस्टर एन ब्रेन फोंदोखरे ngarang numidang low suragay yumda khongna halakpa miyong gari na thomlamlabagi kidre kenaba driver amani gari pagat pangamsi Langgol bu sadar chus onthong na bahona rakliba ase khudakta lepun na trabadi kanglup ki irang lakpa yai haina cheksinwa samnakli amadi khangabok talaiba district hospital gi maning local da yeina ba paidina thamba low sangam amagi phawai haukiba ahinda masak khangdaba sinam mai kharok lamle matang asta numidang gi PONYTV prime time news station jare mideng tabiru pum namapo amukana khrum jare